ꯆꯦꯂꯦꯟꯖ ꯄꯨꯁꯀꯥ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯩꯅ ꯄꯨꯁꯀꯥ ꯆꯦꯂꯦꯟꯖꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯄꯥꯅꯤꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯆꯤꯇꯣꯟꯒꯤ ꯃꯆꯥꯅꯅꯦ ꯃꯥꯅ ꯇꯧꯁꯤ ꯃꯥ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯇꯧꯕꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯗꯤ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯇꯧꯁꯤ ꯍꯥꯏꯕꯅ ꯇꯧꯔꯒꯦ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯔꯣ ꯅꯪꯁꯨ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯔꯣ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯗꯣꯏꯅꯦ ꯏꯁꯤꯡ ꯈꯛꯇꯪ ꯆꯤꯡꯖꯔꯣ ꯅꯥꯀꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯟꯗꯣꯏꯔꯦ Paano Ay? Nó ngừng bên đây ra Đâu ra Hoa vào thảo này em là ngầm bên đi cả hai nữa Nó ngầm xuống ngầm được
เด็ดไอ้คนเดียวมองสาวละฮะ好的哈ให้ทำไมꯑꯗꯨꯅ ꯃꯥꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯥꯅ ꯉꯝꯒꯅꯤ ꯍꯥꯏꯗꯣ ꯃꯥ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯅ ꯉꯝꯃꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯥꯏꯖꯕꯅꯦꯕ ꯃꯉꯣꯟꯗ ꯃꯥ ꯉꯝꯃꯣꯏ ꯑꯗꯣ ꯃꯥꯅ ꯃꯥ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯉꯝꯃꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯅꯪꯒꯤ ꯕꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯃꯃꯥ ꯃꯆꯤꯟ ꯃꯁꯥ ꯂꯩꯔꯦ ꯇꯨꯝꯊꯔꯝꯃꯣ Yeah.